कंगलई थवान चैनल बु येंग्रिबा पुनंगपु तरामना उक्चरी ngasi maro iba pawda nongna khaidokiba district taret hanagi phibamda amuk lehenanaba ngasi degi delhi da typer tight tok wari hauragani Chief Minister Okram Ibobin Luchingba Congress lengak leingai matamda nongna district taret khaidokibdu chanab yaroi nongna khaidokiba district taret adu hanagi district sing adu da hanjilangadabani haina United Naga Council na sankhin kiba khongjang aduga mari lenana ngasi New Delhi da Ministry of Home Affairs UNC amasung state government ki mihuchingi marakta tripartite talk sathaba hauragani United Naga Council na taliba demand asigi matangda India lenga ki Ministry of Home Affairs ki advisor North East AK Misrana tripartite talk asi October 13 da makata na satharagani haina thajaba pirakpadagi makon satharamba khongjang sing adu lepkhibani tathagadariba tripartite talk asida central government ki maikai Ministry of Home Affairs ki advisor North East AK Misrana lit tawgani Manipur lenga ki maikai dagi kanana lit tawdagi haiba hujik phawgi oina chap chaba khangba ngamdrabasu minister natragana MLA amana lit tawraba yai state ki chief secretary amadi DGP yawba team amana saruk yagani UNC ki maikai gina loop asigi president NG Lorho general secretary Viral Satchang UNC ki working committee ki convener Samson Yangmai amasung secretary asigi secretary AC Thocho former president KS Paulio Naga Women Union ki president Priscilla Thumai amasung All Naga Student Association ki president Luikang Laksana Sarup Yagani isu asigi matangda mamangda Senapati district headquarters ta tangkak tararak tripartite talk chathagre adubu iroi loiba oina kumjalising ani taramapan gi mas mapanda chathakiba tripartite talk adu hojik phawba chapchana makha chana chathadana lakhibani UNC की मकैदगी नौना खाइदोखिबा district taret adu hanagi phibamda hanjilangadabani haiba demanda October 3 gi ahing nongjaidagi pungni funipan chumna Impal Dimapur lambida economic blockade chatharagani haina lauthokibani center gi makaidagi tripartite talk chatharagani haina thajaba pirakpadagi blockade khongjang adu handokhibani tidim lambi pung 33 gi ban kaukre Assam da tara suba amsung tara mathoi suba IRB da khallaba singi training tawduna leiringai manung tha asigi taruki ayukta training center da laikhidraba nambol khajiri maning lekai degi yelam subhaschandra misiga mari lenana sem kiba je esina manipur lengak da taliba demand sing tha asigi tara ma phawgi manung da thabak ta onthokdrabadi mathang tang 13 ki ayuk pung 5 dagi midangwaram pung 5 phawba tidim lambi ban kauragani hari JC asigi ko convener Narem Gangana ngasi nambol temporary market sector misi asigi mari lena jathaki wakhat mifam da mari lenana phongdokhibada hai lenga ki thopsil soibadagi laibak thiba thawdok adu thokhibani karigumba Manipur training chathram labadi Subhaschandra gi misi asi thokloi mamangda Manipur training tawbiu haiba lengan takide haujikti narakpa yarakpada madu wingshiliba officer adu matik sadabadagi laibak thiba thawdok adu thokhibani maram aduna senariba officer adu suspend tawgadabani training chathadun lairiba recruitment sing Assam da training tawbiranu Manipur oina training tawbiro dekhidraba Subhaschandra gi lehoriba nupi angang amsung imung manungda lenga ki maikai pihum thokpa sapchaba thabok sing pigadabani misi asigi matangda judicial inquiry tawgadabani demand sing asi lenga na thawoidaba tarabdi madu tholpa apapatagi daita punamok paliba lenga asina pugadabani haiki Sakang dabasing na miyoy ama nomen kaplamle chief engineer gi yumdana hand grenade thamlamle ang numidang pung 3 khara helakpada Imphal police station gi manung chanba uripok sorbon tingen haurumbam laikai da sakang dabasing na miyoy ama makhongda nomen kaplamle ngarang ayu angan bada water resource department gi chief engineer gi yumdana bom thamlamle hari sakang dabasing na nomen kaplam miyoy adugi mamingna sorok khabam amarjit chahi kuntaro apokpa herojit kawi uripok torangum laikai dagini sakang dabasing na miyoy adu uripok sorbon tingel haurumbam Laikai gi jaga amadagi phaduna pukhraga ye thangba makongda nomaina kaplamani soglaba Amarjit Rims ta pukhatuna laikana khre lona thodok adugi matangda police na case amal lokhatuna thigat phawkre hari nakal amuramda ngarang ayu anganba pung 3 khairam taba matamda Imphal East district ki Lampen police station konba laifam sifai singmairong rongmai khulda laiba water resource department ki chief engineer rongmai adingmai chahi 65 apokpa laikhidraba ar kadaibogi yumda sakangdabasingna hand grenade ama langsilamle hari Jiribamda nimit kharani santi hanjilakraba matung ngarang ayu anganbada ikhang khangudana Jiribam Champranagarda drone ama kapthilakpadagi miyam mipainakre khunja volunteer sina drone adu kapthakre oirakli bifam aduda jaga aduda security na mikup na humsingna laikre
प्रेसना फंग पाव की इना ngarang numidang pung nipal lom tabada Jiribam Champranagar gi area da drone adu nongthakta pairaga leiba uki thawong adu da miyamna mi paina poki makha tana ayuk pung 3 makhai taba matamda amuksu khul adu da drone ani pasilakpa uki khul ngakpa singi makai da gi drone ama kapthaki adu ga drone amana khun yam thuni yangna mafam adu gi paithoki khunja volunteer singna kapthrokiba drone adu leimai da hek tarakbaga bom gumu yarang mudra haina chaina Saina Tinduna Yangmada May Horoki, Adubu, drone Adu Kunjasing Nakanki Lunana. Drone Amana Tuna Yana Mapam Adu the Paitoki, Kunja, volunteers in a Kaptakiba, drone Adu, Lema the Hek Tarakpada, Bom Gumbayar Mudrahina Saina Tinduna Yangmada May Horoki, drone Adu Kunjasing Kanbagaluna, Jiribam Pulista, Pau Piramatunda, Kusinaki. Togdok Aduna Maram Orga Jiribam the Nona Tensel Lere, Jiribam Champranagar, Haribakul, Asikuki, Kulsing Yam, and Labakul Amani Hari. Nam Asiki Saknai YouTuber Oina Miam Hena Kangaribi, Arcation, Tuibigi Terra, the Terra Katan the Labor Maki, Mayum Nagi, Chakang the Mu Shina Mahana. YouTube amadi Facebook singmada live thariba mobile adu sakang da miyo kharna ngarang no midang athengmada la laga mayum dagi pukre hari thawong asida arcation tho yawna tonga tonga miyo singna penda phongdok narakni NPP gi marakta yanada bathorokpadagi ex MLA L Jentukumar yauna tongan mamioi mapolom Congress da sankre mai hauriba asi muthanna bohnabada sentan achobu thodang lofam thoi haina hanagi chief minister Okram Ibobina phongdokre Ditamasi Manipur ki issue Manipur ki crisis Manipur ki problems hai solve to hiroi matam khar thamgige haina noigi either hidden or secret agenda laibadi I don't know it is up to you government of India say hojik mina hainari bani world military might say mari suba have the army ki shakti se mari suba position de lai hai mani Manipur ki umsidi pek khaba achauba district amagi tangkhai buk yobu natieba moina tauge moina lakshan ge hairaga dieba Irai line and action bayaba. Adu meeting the Zuhaye. Noigi government of India ki hidden or secret agenda. Maduna Manipur ki Prajasangi Kana Gadova. Advantage Legadova or government of India ki advantage Legadova Wargadi. Madudi ID Kangdre. Noina determination Laitaba government of India ki commitment Legadi. Mashidi Irai line ID Lakshan Bayagani and Hayabaina. Ada suggestion kerja tambah orang tak misalnya, ibu biji you lochalo political party ke mayam tu nanti no Manipur ki issue ni tahu je, aku wangang woi mangu dah ngangalu hai ma, adum ya hidre adun nani hujik Manipur leba civil society organization mayam sini su Manipur ki issue Manipur ki crisis hai government of India ki is there any secret or hidden agenda? Manipur leba praja sing she let them kill each other maitai na ngambai maitai na hat ke halu kuki na ngam hat ke halu hana halaga mohoi de kari
एडवांटेज करी कानबा लेगदबनो गवर्नमेंट ऑफ इंडिया की करी लेगदबनो हाइबसिदी अखोइदी खंगदे मसे